हक्सांग लेन ओत पंगम खिद्रे फिरेप मखोई अनीगी हौखिब वारीगी चेमाई सिंग वाखल न तपना फाकलई चेमाई मसिंग याम खिद्रसु चेमाई अमदा पुंजा कया लुप्तुना लई खिमाले तेन ख्रब मतम खरा खक्सिदा निंगसिंगबगी वारी न पिक चोना तादुना लैरमले निसा चाबा मीना निसाद हेन लाइचुखिब मिकुप्ता निसा चानिंगाई लेरक्ट्रगा मसा कंट्रोल ngamda वाना खांगखिबगा ngauksatnakiba तामनागी मफमदसु लाइचुख्रबा फिरेपना अनाबा हौरे अममुक्सु खामा ngamagtaba mikup yauri फिरेपगी मतांग रशियाना पाउ तमखिबा वारी पुंबा खंगलुरे मागिदमा वाजबसु खरा मखैदि हल्ले लाइथोकपगी वा ngaksu nate मागी महut सिनलगा वाबिगदबा मिसक कया अमा लैरे हाइना वाखल याखिमाले रशियागा सानखिबा वारी अदुमसु नहौलना निंगसिंगलई तामना नंग फिरेपगा लोइनरकपा मिकुपसिंगदा फिरेपसे काइदगिनो कनाई मचानो हाइना नंग नोंबता हंखिदब्रा तामना इतप तप कन्फर्म अमदा माबो अइना नुंगसिखिबदि मागी कैरेक्टरदनी इफमदा तै अतोपा थोइदोक्ट्रे हाइना अइ खल्लुरे खंनिंगबसु पोखिबा लैते अइना खनखिबदि कना लैतबा मागी पुमनमक अइ ओइगे मखा ताना अमुक्सो नोंगमसु इमुंग मनुंगना हन्ना यिंगक्ट्रबा मागीदमक अइना वाइ हाइना ममित्ते इरा चेना वारोंगना सोनखिबसु लैखि मिकुप्तुदगी अइ मागी फैमिली नोंगमता पनगे खल्लुद्रे फैमिली पल्लगा मागी मित्तगी वारोबगी पिरांग पिक्चोना यावखि माना नहानखै तौरम्मिसिदि तात ओइरम्मि तामना टिंगक कई नंग डीजीपी पांदम्बा निंगसिंगलिब्रा माबु करमना अइना काउथोकपा ngamni मथौ मसक यामना खंगबा मतमसिगी तांगलबा मांखिबा पामुबा मिसक अमनी फिरेपसी तांगलबा ऑफिसर अदुगी मचानी तामना इखंग खंगना कई हाइबा अदुगा मुक्सो अदुदी थोयेनबिदी मागा नंगना लोइना खिबा थोयेनबि मागी मचे कईनो सिबो इथोकपा याब्राने रशिया हाइरगा सोरफोंगनि खिमाले मसा पुंबा तरंगसु चटखिमाले तामनाना कया वाखिबा मपुक मनुंगदा फिरेपना नोकलमगद्रा प्रोटेक्शन गी चांगदि तामनादगी फिरेपना हेना मी वाटलमद्रे मागीदमक मतिक चाबा मियोय कयाना मागी तुंगदा लैरे हाइबदा तामनासु वाबा खरदि फक्खि थोयेनबिगा मागा अहानबा थेंनखिबा मिकुप्तसु निंगसिंगलई थेंगाइना खिबा मिकुप्ता लैमाइदा ताखिबा फोनगी स्क्रीन मतमदुदा खनखि अनीसे कुइना खंगनरकपा ओइरा माले फिरेपगी बर्थडेदा मचिल मोपा केक इनखिबगी फोटो ओइखि माले अदुमसु मचिल मनाव ओइबगी रिलेशनशिप ओइरे हाइना वाखलना लामा फंगलकपा मिकुप्ता मसा का हेना यांखि हंजिन अनिरक्ति सूरबनी गर्लफ्रेंड नति हाइना फिरेपना सेंगदोखिबा अदुबु गर्लफ्रेंड नट्रसो अनकपा मिसक अमा ओइबगी मरीदुदा कलकलुबनी एरोनसो अयुक्तो फिरेपगी नाक्ता लाई कादा चंगकपदा मचे थोयेनबिना बेड मचीदा फमलगा कांगथोलदा मोन ngaktuna fammiba mangpagi machinda breakfast inbirami fruit hapaga semba oatmeal do spoon duna kotla inli mamana angang makhutta potsak amatta paiba heitriba machaloina bibasi ngaikre एरोन थोंजिलदगी मक्याचे फाक्तोगा नमसिन को याद्रो चे थाइना जेदे इंथि नुंगाइना तौखिदबा मयामदो काउथोअबो फिरेपा ममाइ ममित तोइना कोइ सौरा नुंसिदबे ngaखिमिको हौजनु हे मिथिन गाइ नंग एंगोंदा कलकपदा नसादु लैना चेलनी मचेदा येंगलगा थाइना जेदो सिलक्तबै अइना मी फुखिबा मयाम काउनरोसे असि मिथिन गाइसिना थिलकपदा सोअलनु नसादो एरोनना खंगिने मबुंग सादना नंग तौखिबा मयामदो चेगी मतांगदा नंग ओइसबा फंखिबा अमदि लेरमनि निंगजिंगु हाइना चंगसिलकलगा बेड मचीदा फमथै थोयेनबिना मुक्सो कई एडवांटेज फंख्रगे एरोना खौदेमई तामनाना चेदा जेलस काखिबे वारिनिदा हॉस्पिटल अइना योरकपदा तामनादो मपानदने ममाइ खुमगा मालेमगी अवाबा मयाम मकोकदा हाबा फममे नुपी अमा लाओवे गाइना
ꯑꯩ ꯁꯨꯃꯥꯏ ꯃꯇꯧ ꯅꯨꯡꯉꯥꯏꯇꯗꯅ ꯀꯅꯥꯏ ꯅꯨꯄꯤꯅꯣ ꯈꯟꯅ ꯆꯩꯒꯦꯅ ꯆꯪꯉ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯆꯦ ꯐꯤꯔꯦꯞꯄꯅ ꯀꯩ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯊꯣꯏꯍꯦꯟꯕꯤ ꯅꯣꯛꯂꯒ ꯀꯩ ꯍꯥꯏꯕ ꯅꯥꯎꯄꯥꯁꯤꯅ ꯏꯆꯦꯅꯤ ꯀꯥꯏ ꯍꯥꯏꯗꯤ ꯑꯃꯗꯨꯅꯤꯌꯦ ꯃꯆꯦꯗꯨꯕꯨ ꯑꯃꯗꯨꯅꯤ ꯀꯥꯏꯅ ꯐꯨꯅꯤꯡꯗ꯭ꯔꯣ ꯄꯨꯔꯥ ꯀꯩ ꯄꯟ ꯌꯥꯗꯕ ꯃꯤꯒ ꯇꯥꯍꯟꯈ꯭ꯔꯤꯅꯤ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯗꯨꯅꯤ ꯍꯥꯏꯕꯗ ꯅꯪꯅ ꯕꯥꯎ ꯈꯪꯇꯥ ꯇꯥꯕ ꯉꯝꯈꯤꯗꯨꯁꯨ ꯅꯪꯁꯨ ꯗꯤꯁꯔꯦꯁꯄꯦꯛ ꯇꯧꯕ ꯇꯥꯔꯦ ꯌꯥꯔꯦ ꯄꯛꯇꯕ ꯄꯨꯂꯤꯁꯇ ꯀꯥꯛꯁꯤꯜꯂꯨꯕꯩ ꯇꯣꯌꯣ ꯇꯧꯔ ꯊꯥꯗꯣꯔꯛꯏꯗꯣ ꯃꯤꯅ ꯀꯥꯛꯁꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯀꯥꯛ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯀꯥꯛꯎꯕꯩ ꯄꯣꯞꯄꯒ ꯍꯜꯂꯛꯑꯦꯗꯅ ꯍꯥꯏꯔ ꯀꯔꯦꯝꯗꯅ ꯅꯣꯛꯁꯤꯟꯈꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯅꯣꯛꯏ ꯁ꯭ꯄꯨꯟꯗꯨꯅ ꯑꯦꯔꯣꯟꯗꯁꯨ ꯏꯟꯕꯤ ꯃꯧꯄꯥ ꯑꯅꯤꯃꯛꯇꯣ ꯑꯃꯗ ꯑꯃꯨꯛ ꯏꯜꯂꯤ ꯃꯥꯁꯨ ꯋꯥꯔꯤꯗ ꯌꯥꯎꯁꯤꯜꯂꯛꯏ ꯁꯣꯄꯤꯡ ꯃꯐꯝ ꯑꯃꯗꯁꯨꯅꯦ ꯇꯥꯝꯅꯥꯅ ꯑꯩꯒ ꯐꯤꯔꯦꯞꯄꯒ ꯎꯈꯤꯕꯒꯤ ꯐꯤꯔꯦꯞꯄꯅ ꯅꯨꯄꯤ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤꯅꯅꯦ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯨꯄꯤ ꯊꯦꯝꯕ ꯆꯦꯟꯈ꯭ꯔꯤꯅꯤ ꯇꯥꯝꯅꯥꯁꯦ ꯑꯩꯅ ꯅꯣꯡꯃ ꯆꯦ ꯑꯃ ꯇꯥꯟꯅꯕꯒꯤꯅꯦ ꯀꯣꯔꯠꯇ ꯆꯠꯄꯗ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕꯅꯤ ꯃꯥꯏ ꯃꯁꯛ ꯑꯁꯦꯡꯕ ꯑꯩꯅ ꯎꯈꯤꯕ ꯐꯤꯔꯦꯞꯄꯅ ꯂꯣꯟꯅ ꯃꯥꯏ ꯐꯣꯟꯗ ꯍꯥꯞꯄꯝꯕ ꯐꯣꯇꯣꯗꯗꯤ ꯎꯈ꯭ꯔꯦ ꯑꯁꯦꯡꯕ ꯎꯕꯗ ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯑꯩꯁꯨ ꯃꯉꯣꯟꯗꯅꯦ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯃꯒ ꯌꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯐꯤꯡꯕꯁꯤꯒ ꯌꯥꯝꯗꯤ ꯆꯥꯟꯅꯔꯔꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯕ ꯂꯣꯏꯈ꯭ꯔꯦ ꯃꯆꯦꯁꯨ ꯅꯣꯏ ꯉꯥꯛ ꯐꯝꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯃꯈꯥꯁꯨ ꯇꯧꯍꯧꯏ ꯅꯤꯡꯉꯣꯜꯗꯒ ꯀꯩꯝ ꯍꯪꯉꯛꯇ꯭ꯔꯣ ꯍꯪꯉꯛꯑꯝꯗꯧ ꯃꯥꯟꯗꯦꯅꯦ ꯑꯩꯅ ꯋꯥ ꯂꯣꯠꯄ ꯑꯃꯨꯛ ꯇꯥꯔꯝꯃꯅꯦꯕ ꯑꯁꯨꯛ ꯌꯥꯝ ꯋꯥꯔꯧ ꯆꯥꯎꯒꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯁꯤꯗꯅꯤ ꯑꯩꯅ ꯂꯨꯁꯤꯐꯔ ꯀꯧꯅꯤꯡꯉꯛꯏꯁꯦ ꯐꯝꯂꯤꯕ ꯑꯦꯔꯣꯟꯗ ꯌꯦꯡꯅ ꯍꯌꯦꯡ ꯅꯣꯡ ꯐꯥꯗꯣꯛꯅꯦ ꯏꯃꯥꯟꯅꯕꯈꯩ ꯄꯨꯜꯂꯨꯕꯒꯤ ꯌꯨ ꯊꯛꯑ ꯍꯟꯖꯤꯜꯂꯛꯄꯒ ꯌꯥꯎꯔꯛꯑꯗꯤ ꯃꯥꯡꯒꯣꯜꯗ ꯑꯍꯤꯡ ꯂꯦꯛꯇꯧ ꯌꯥꯝ ꯃꯥꯜꯂꯦ ꯑꯩ ꯉꯁꯤꯗ ꯌꯨ ꯊꯛꯑꯔꯣꯏ ꯑꯦꯔꯣꯟ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯉꯒ ꯄꯣꯝꯃꯤꯕ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯑꯗꯤ ꯄꯥꯛꯅꯤ ꯅꯪ ꯃꯥꯏ ꯑꯁꯨꯝꯕ ꯄꯛꯇꯕ ꯋꯥꯁꯦ ꯉꯥꯡꯅꯨ ꯍꯥꯏꯕꯅꯤ ꯅꯪ ꯑꯙꯥ ꯃꯣꯔꯥ ꯁꯦꯡꯗꯧꯔꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯄ꯭ꯔꯣꯁꯤꯖꯔ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯁꯧꯔꯥꯅ ꯑꯩꯈꯣꯏ ꯆꯦꯗ ꯍꯥꯏꯔꯛꯄꯗ ꯁꯤꯝꯗꯨ ꯕꯤꯍꯥꯔꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯌꯥꯡ ꯑꯃꯒꯤ ꯁꯤꯝ ꯑꯣꯏꯔꯝꯃꯤ ꯃꯨꯛꯇꯥ ꯁꯅꯥꯒ ꯊꯥꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯁꯛ ꯑꯣꯏꯕ ꯑꯗꯨꯗ ꯁꯤꯝꯗꯨ ꯃꯥꯅ ꯑꯃꯨꯛ ꯄꯥꯏꯍꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯝꯗꯨ ꯍꯥꯞꯄ ꯐꯣꯟ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠꯇ ꯌꯥꯎꯏ ꯃꯣꯏ ꯃꯌꯨꯝꯗ ꯇꯠꯇꯅ ꯆꯪꯕ ꯃꯤꯈꯩ ꯃꯊꯪ ꯀꯧꯈꯠꯂꯒ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯛꯄꯗ ꯃꯂꯥꯌꯥ ꯂꯥꯛꯎ ꯌꯥꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗ ꯃꯥ ꯄꯨꯂꯤꯁ ꯀꯤꯕꯒꯤ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯏ ꯀꯥꯗꯒꯤ ꯑꯩꯒꯤ ꯐꯣꯟ ꯁꯤꯝ ꯄꯨꯂꯞ ꯐꯪꯕ ꯉꯝꯃꯛꯈ꯭ꯔꯦ ꯃꯥꯅ ꯅꯍꯥꯟ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯗ ꯍꯥꯞꯄ VPN ꯑꯩꯒꯤ ꯐꯣꯟꯗ ꯍꯥꯞꯄ ꯌꯥꯗꯕꯒꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯈꯤꯕꯅꯤ ꯑꯦꯔꯣꯟꯅ ꯇꯥꯝꯅꯗꯤ ꯈꯪꯗ꯭ꯔꯖꯥꯠꯂꯥ ꯔꯁꯤꯌꯥꯅ ꯍꯥꯏꯔꯝꯕꯅꯤ ꯔꯁꯤꯌꯥꯗꯣ ꯄꯥꯎ ꯃꯆꯥ ꯑꯃ ꯂꯩꯕꯒ ꯍꯦꯛꯇ ꯇꯝꯃꯛꯄꯅꯤ ꯑꯩ ꯅꯨꯄꯤꯗ ꯄꯥꯝꯁꯤꯜꯂꯛꯄ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅꯕ ꯑꯁ ꯅꯪꯒꯤ ꯇꯥꯝꯅꯥꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯩ ꯐꯖꯕꯤ ꯅꯠꯇꯤꯌꯦ ꯈ꯭ꯋꯥꯏꯗꯩ ꯐꯖꯕꯤ ꯑꯉꯥꯡ ꯑꯃꯁꯨ ꯂꯩ ꯅꯪ ꯀꯩ ꯈꯪꯗꯅ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠꯀ ꯇꯧꯈ꯭ꯔꯤ ꯄꯣꯠꯅꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯅꯝꯕꯔ ꯂꯧꯔꯛꯎꯔꯣ ꯅꯤꯡꯉꯣꯜꯗꯒꯤ ꯐꯤꯔꯦꯞꯄ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯉꯥꯏꯍꯥꯛꯀꯤ ꯍꯣꯏ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯊꯗ ꯇꯧꯗꯦ ꯃꯇꯥꯡꯁꯤꯗ ꯃꯥꯁꯨ ꯄꯤꯁꯨꯝ ꯈꯤꯇꯪ ꯅꯛꯁꯤꯟꯅꯔꯛꯈ꯭ꯔꯒ ꯍꯥꯏꯔꯛꯏ ꯂꯧꯒꯦꯗꯤ ꯅꯍꯥꯟꯅ ꯅꯉꯣꯟꯗꯩ ꯍꯥꯏꯔꯛꯑꯅꯤ ꯆꯠꯂꯒ ꯃꯁꯥꯗꯤ ꯂꯧꯒꯦꯅ ꯈꯟꯕꯅꯤ ꯍꯧꯒꯠꯂ ꯆꯠꯊꯣꯛꯄ ꯉꯝꯃꯀꯥꯟꯗ ꯃꯅꯥꯛ ꯆꯠꯀꯦ ꯋꯥꯔꯧꯕꯅ ꯄꯤꯛ ꯊꯜꯂ ꯂꯩꯔꯝꯃꯅꯤ ꯋꯥꯔꯧ ꯆꯥꯎꯕꯤꯅꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗ ꯄꯥꯈꯠꯅꯁꯨ ꯀꯞꯈꯤꯅꯤ ꯃꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯑꯃꯨꯛ ꯑꯩꯅ ꯍꯤꯞꯇꯨꯅ ꯂꯩꯕꯁꯨ ꯉꯝꯃꯣꯏ ꯃꯅꯥꯛ ꯆꯦꯟꯅꯤꯡꯉꯛꯀꯅꯤ ꯃꯥꯒꯤ ꯋꯥꯔꯧꯕꯒꯤ ꯄꯤꯔꯥꯡꯁꯨ ꯏꯈꯠꯃꯛꯅ ꯇꯩꯊꯣꯛꯂꯨꯒꯦ ꯃꯥꯕꯨ ꯑꯩꯅ ꯊꯦꯝꯂꯨꯒꯅꯤ ꯍꯥꯏꯔꯒ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯕꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯋꯥꯈꯜꯅ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯊꯝꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤ ꯃꯥꯜꯂꯤ ꯆꯤꯝꯕꯥꯜ ꯂꯦꯡꯈꯤꯗꯁꯨ ꯁꯣꯟꯈꯤ ꯃꯥꯜꯂꯤ ꯋꯥꯔꯧ ꯆꯥꯎꯕꯤ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯨ ꯑꯩ ꯊꯨꯅ ꯅꯥꯕ ꯐꯗꯣꯏꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯏꯊꯥ ꯅꯨꯡꯁꯤꯗ ꯄꯦꯅ ꯅꯪꯕꯨ ꯀꯞꯍꯟꯒꯅꯤ ꯅꯪꯅ ꯀꯞꯄꯁꯨ ꯑꯩꯅ ꯅꯨꯡꯁꯤꯅ ꯊꯦꯡꯒꯅꯤ ꯅꯣꯡꯃꯁꯨ ꯍꯧꯈꯤ ꯑꯅꯤꯃꯛꯇꯨ ꯎꯅꯗꯕ ꯄꯥꯎ ꯐꯥꯎꯅꯗꯕ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯃꯉꯥꯏꯁꯤꯜꯂꯛꯂꯦ ꯃꯉꯥꯎ ꯊꯤꯕ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯇꯦꯛꯁ ꯑꯃꯗꯤ ꯋꯥꯅ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯦꯔꯣꯟꯗ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝꯅ ꯁꯣꯏꯗꯅꯃꯛ ꯋꯥꯔꯧꯔꯝꯂꯅꯤ ꯍꯥꯏꯅ ꯇꯥꯝꯅꯥ ꯃꯁꯥꯅ ꯃꯁꯥ ꯂꯥꯜꯍꯟꯈ꯭ꯔꯦ ꯃꯥꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯈꯤꯕ ꯃꯤꯁꯛ ꯑꯃꯗ ꯋꯥꯔꯧꯗꯨꯅ ꯁꯤꯝ ꯊꯨꯗꯦꯛꯂꯨꯕ ꯍꯧꯖꯤꯛꯇ ꯄꯥꯝꯃꯨꯔꯛꯂꯦ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜꯁꯨ ꯇꯥꯍꯟꯕꯤꯈ꯭ꯔꯦ ꯉꯁꯤꯁꯨ ꯑꯣꯐꯤꯁꯇ ꯂꯩꯔꯤ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯗꯕꯅ ꯉꯟꯅꯞ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯗꯤ ꯑꯝꯇ ꯆꯪꯉꯛꯀꯦ ꯑꯣꯅꯔꯦꯕꯜ ꯃꯦꯗꯥꯝ ꯖꯁ
ยังถกลุยน้องทางนกมีจังสิลักปะดุดาตามนาสมัยทองเสียมละกะนกเพชรตกสิลิน้องทางตามนาได้ยิงละกะเกดอระเกตุ้มไปยาดับมุงตอระบตามนานกเพชรตวิเกชตอดีสมได้ให้สิเลยสเกยเลยละกะสุบาสกิมาจากิสอสจีบาร์ตอนคุทางตอรีนังกิสุปลับในงอนดักไฮจินาบาตอนโดตามนากีเทเบิลมาทักตุดันทำมีตามนานะสอสจีนังจัดกันรอไอ้กิสุขรักตายใครกันละงากจัดลุสิดนะตันละบ่นังนักขรับปีบีรำโมจัดปัตตลสูอโตปจัดกระดับอมดาคุทางโตครไอ้ฟรักตาดบ่มาเลยทับอมเลยริซีไฮน่ะเบกตะกี้เจ้าจัดปีอันนี้ล็อกทกตุนปีน้องทางสุล็อกสิเลยคุยน่ะมันนักตะเลยรำเดทอกเรขรังน่ะลับน่ะทอรักละกะบริสกินักตะให้สิเลยมันนี่สังดิการีมันนักตะเลยรำละนี่มันนี่ช่างยาวรักจังกเตเควินดูดานี่ดวาริชาเนตามนั้นมาซาให้นิงดาฮาราวดาอีปัดปัดน่ะอุรักปดาไลน่าครักขังบบริสุนุงชาทีรีมอร์นิ่งเดย์โยกตัวสุการนั้นวันนี้ตามนะว่าคัลสุปทานมันนี่นังนึกตุ้มไปยาดเลยนะเทเบลซุ่มซินเนอร์ดีไซด์เฟกลากันนี่เทเบลจาระพอปะท่าบังมักตะไปยาวรีขังเดบริสมีควายกับอีกไลบักกายามานะจับระมีสุสมัยในลอยนะไม่ซาลางบจาละไอ้ตาสิงนะว่าคัลสันติดาคณะสนิงสิงดนะหิงนิงเอตามน่ะมีคุดิมักลอยนะวานารีนี่นั่งขกิไลบักนาทีปุ่นชีไอซีซีนี่ว่ามาหมู่ห้องเอมาสิดาลากันนี่ดินเนอร์เอาไซต์ตะตัวกุดมนี่นั่งกษักขังนั่งเย็นให้บันนี่มาก็เทงนะระฮัลโหลดินเนอร์อินไบต์ตัวสิให้บันนี่นั่งน่ะจ้าบัทักไปยาดาบันดาไอ้นั่งยาร์เวนให้น่ะกันทุกบันนี่น้องมาไอ้น่ะปุ่นน่ะจ้าเสดินเนอร์ดีหานะมามางดสักปดิขังนี่มานุสไอขังมนี่เขาหนังงังนะบ่ายดูดีอามุกตะตัวดรีตานจ้าดูดามันนี่สังกิโกไลตามนาสวารีมารักทัดตุนไปขัดลีกะกะงักตะง่ายระเสไอบริสกิฟิออนซีดาลำบีดละอีไฮอุนารังคิเกทงซะเลียรกตุนะมันนี่ชังดีดามอามุตสังจระเกตามนาโกกักละกะมันนี่ชังดูอันขัดลิงเอมันนี่สังนาตาตาโซดูตามนาเดสิเนMadam, ini pok tu late hai dana nupi na ko tor ami. Ai ngak tang sat tabe yadre. Tam na so tu lauraga. Hoi kaka. Mani sang thokre. Ahal aduna kuire chahi cham he na punsidu na leire bani. Kamdo na kamai toraga leitino haningai maram su oi tabana hangjiludre. Mani sang thoki baga thoyen bisu thong da kokok thillaga. Amta changa ke. Si hai dana nok mi changa e.บริสุทธิ์นกเพชรเต้าขีตามนากิมามางดีไกรับอมุกสุพัดหันจันขีมาเลตามนาดีทเห็นบิบุอุบดาคิตังสุไกบปอขีมาเลนกเตียดาอาเซมามีนกอมานำพูดนกเพชรติตกสิลิทเห็นบิสุตามนาดนกเพชรยิงละกามาขุดติงถอยตามนาไอโซมบุหานนมุนนขังเครบริสนังลากันนี่ให้บกีไอเนสักขังนเกขามามุนให้กิบันิตามนาสุนักันพัมทารักละกามังวันดะขุดสินรักลิบินุปีดุกีมาขุดตุดะสกละกะแฮนเซกตรงนี้ไอสุสงบุหานะขังเจเรสมัยเนเทงเนรกะวาริซาบดีนสินะอาหารมันนี่ดินเนอร์เซปุ่นนะจามินะบดียาดินุไงตงบะน้องมาตั้งจ้าบดะปุ่นละเซกะสิดินะบานี่เอนจอยตอรโรทเห็นบิโซตามนาชินุงสีบกีมามิดอันนี้ดนะอิมอนมอนนะซุมยิงงีมิดยิงดูตามนาสุกะยาให้นะเจอีกไกซะรีระฮังกวยรีระอมติตอเรมังเอาที่บ่หมกปานาปามเจนะขันครบีเอเซมานะสุปามเจรุระมาเลกุบทานะมุนนาตามนาบุยิงขีมาเลนัดจกะฮอรินฮัลละกะหมกปาดาตามนากิอิงตับปะพะซะบคุดิงมักอามะมัมตะลีดุนะลักนะรุกีขันบะสุอยรัมบะยัยตุมบะจาบะซางไงจับระดักซาร์กะเลเรบอริสนาไอ้นะสุเห็นมัวเขาขันกันนะให้บะนี่บอยเฟรนด์นะกะอัมตะเทมดระบะว่าให้ดูมาเดียอาทรเลยมันลีอีกไอสิระคิดตั้งสู้ให้นึกขันขีมาเลยตามนาสุอิจำทกตุนามาคุยใน relationship ครั้งละไม่ให้บางทีมาองดานกนิ่งเดนกขีมาเลย break up ตัวบางมานะเครเกย์เกอีเป็นทบปะคนพัมดาอิงนักคุมมี
ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯃꯥꯒꯤꯁꯨ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯁꯤꯅ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ ꯊꯥ ꯑꯃ ꯐꯥꯔꯛꯀꯗꯧꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯁꯤꯗꯤ ꯕ꯭ꯔꯦꯛꯑꯞꯀ ꯆꯞ ꯃꯥꯟꯅꯔꯦꯗꯅ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯛꯏ ꯄꯦꯟꯗꯅ ꯅꯨꯡꯉꯥꯏꯇꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯋꯥꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯪꯍꯧꯗ ꯍꯪꯂꯛꯂꯕ ꯑꯁꯤꯗꯗꯤ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯨꯕꯅꯤ ꯃꯆꯤꯟ ꯌꯥꯡꯂꯨꯔꯦ ꯋꯥꯔꯤ ꯁꯝꯖꯤꯜꯂꯒ ꯑꯩꯁꯨ ꯌꯧꯈ꯭ꯔꯒꯦ ꯅꯣꯡꯃ ꯑꯃꯨꯛ ꯐꯖꯅ ꯊꯦꯡꯅꯔꯁꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯦ ꯇꯥꯝꯅ ꯑꯅꯤꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ ꯍꯣꯏ ꯍꯥꯏꯅꯗꯤ ꯈꯨꯝꯍꯧꯏ ꯇꯥꯝꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯣꯔꯤꯁꯅ ꯃꯔꯨꯞꯇꯨꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯤꯔꯦꯞꯄꯗꯨꯕꯨ ꯇꯥꯝꯅꯗ ꯄꯥꯎ ꯑꯝꯇ ꯍꯥꯏꯗ ꯃꯥꯜꯂꯦ ꯍꯧꯖꯤꯛꯐꯥꯎ ꯃꯁꯥ ꯀꯦꯝꯇ ꯀꯟꯈꯠꯇ꯭ꯔꯤꯕꯣ ꯀꯜꯂꯕꯅꯤ ꯃꯄꯥꯟ ꯊꯣꯛꯄꯗꯤ ꯄꯥꯕꯨꯡꯅ ꯊꯤꯡꯏ ꯍꯥꯟꯅ ꯁꯣꯛꯄ ꯃꯐꯝꯗ ꯑꯃꯨꯛꯀ ꯁꯣꯛꯆꯤꯟꯕꯒꯤ ꯐꯕ ꯈꯔ ꯇꯞꯈ꯭ꯔꯦ ꯊꯤꯡꯗ꯭ꯔꯗꯤ ꯃꯥꯅ ꯊꯣꯛꯄꯅꯤꯅ ꯇꯧꯔꯛꯇꯣꯏꯁꯦ ꯍꯥꯟꯅꯗꯩ ꯐꯕ ꯌꯥꯔꯝꯅꯤꯗ ꯃꯥꯅ ꯃꯨꯞꯃꯦꯟ ꯐꯣꯔꯁꯇ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤꯅꯦ ꯀꯨꯏꯅ ꯆꯪꯈꯤꯕꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯇꯝꯃꯤ ꯉꯁꯥꯏꯁꯨ ꯂꯥꯎꯅꯍꯧꯕꯅꯤ ꯑꯃꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯑꯃꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯥꯝꯕ ꯇꯥꯝꯅꯗꯤ ꯃꯍꯧꯁꯥꯅ ꯃꯆꯤꯟ ꯌꯥꯝ ꯂꯨꯝꯕꯅꯤ ꯃꯥꯅ ꯅꯨꯄꯥꯅꯤ ꯄꯥꯎ ꯈꯔ ꯐꯥꯎꯅꯍꯟꯅꯕ ꯍꯣꯠꯅꯧ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯊꯣꯏꯍꯦꯟꯕꯤ ꯍꯥꯏꯔ ꯕꯣꯔꯤꯁꯇ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯒ ꯅꯪꯒꯤꯁꯦ ꯇꯥꯝꯅꯥꯒꯤ ꯃꯤꯆꯪꯂꯣ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯑꯩꯅ ꯀꯩ ꯌꯥꯎ ꯍꯥꯏꯅꯣ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯨ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯐꯤꯔꯦꯞꯄꯗ ꯌꯥꯝ ꯉꯥꯡꯈꯤꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅ ꯆꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯝꯕꯤ ꯀꯛꯏ ꯍꯥꯏꯅ ꯅꯨꯡꯁꯤꯕꯕꯨ ꯀꯩꯅꯣ ꯄꯥꯕꯨꯡꯗꯨ ꯉꯥꯎꯔꯕꯣ ꯉꯥꯎꯔꯦꯌꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯐꯤꯔꯦꯞꯄꯗꯕꯨ ꯀꯩꯅꯣ ꯃꯥꯅ ꯅꯤꯡꯈ꯭ꯔꯗꯤ ꯍꯣꯡꯕ ꯍꯩꯇꯝꯅꯤ ꯇꯥꯝꯅꯥꯒꯤ ꯍꯥꯛꯇꯛꯇꯅꯦ ꯋꯥꯔꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯅꯪꯅ ꯈꯪꯉꯣꯏ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯅ ꯂꯩꯈ꯭ꯔꯦ ꯄꯥꯕꯨꯡꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯁꯨ ꯅꯪ ꯀꯩ ꯃꯔꯝꯒꯤꯅꯣ ꯈꯪꯖꯕ꯭ꯔꯣ ꯕꯣꯔꯤꯁ ꯈꯪꯅꯤꯡꯕ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯂꯣꯏꯅꯅ ꯀꯩ ꯃꯔꯝꯒꯤ ꯀꯣꯟꯅ ꯈꯪꯉꯨ ꯑꯩ ꯍꯥꯏꯗꯣꯛꯄ ꯉꯝꯖꯔꯣꯏ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯏ ꯕꯣꯔꯤꯁꯁꯨ ꯍꯧꯒꯠꯂꯛꯂꯦ ꯒꯥꯔꯤ ꯁꯣ ꯄꯥꯏꯈꯠꯂꯒ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯅ ꯂꯝꯖꯤꯡꯂ ꯄꯨꯊꯣꯔꯛꯏ ꯍꯣꯇꯦꯜ ꯏꯝꯐꯥꯜ ꯃꯄꯥꯗꯗꯤ ꯈꯤꯇꯪ ꯂꯥꯟꯊꯔꯛꯄꯒ ꯒꯥꯔꯤ ꯌꯥꯈꯤꯗ꯭ꯔꯦ ꯒꯥꯔꯤ ꯄꯪꯊꯧꯗ ꯊꯧꯖꯕꯒꯤ ꯋꯥꯅꯤ ꯁ꯭ꯇꯥꯔꯠ ꯃꯨꯠꯈꯤꯕꯗ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯁ꯭ꯇꯥꯔꯠꯇꯨ ꯍꯧꯗ ꯉꯝꯗ ꯂꯩꯈꯤꯕꯗꯨꯗ ꯀꯅꯥꯗ ꯐꯣꯟ ꯇꯧꯁꯤꯒꯦ ꯈꯜꯂꯤ ꯃꯅꯤꯁꯪ ꯐꯪꯉꯦ ꯑꯁꯤꯕ ꯌꯥꯎꯕꯒꯤ ꯍꯟꯈꯤꯕꯅꯤ ꯕꯣꯔꯤꯁ ꯐꯪꯉꯦ ꯗꯦꯠꯇꯨꯗ ꯌꯦꯠꯄ ꯄꯤꯈꯤꯅꯤ ꯋꯥꯛꯁꯣꯞ ꯁꯔꯚꯤꯁꯇ ꯐꯣꯟ ꯇꯧꯒꯗꯕꯁꯨ ꯇꯥꯏꯃꯤꯡꯁꯤ ꯊꯣꯡ ꯍꯥꯡꯂꯝꯂꯔꯣꯏ ꯐꯣꯟ ꯇꯧꯐꯝ ꯂꯩꯇ꯭ꯔꯦ ꯆꯪꯍꯣꯟꯕꯗ ꯇꯧꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯔꯁꯤꯌꯥꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯈꯨꯗꯛꯇꯨꯗꯗꯤ ꯇꯥꯟꯖꯥꯗꯨꯗ ꯁꯥꯏꯠ ꯋꯤꯟꯗꯣꯗ ꯀꯣꯛ ꯊꯤꯜꯂꯛꯏ ꯇꯥꯝꯅꯁꯨ ꯌꯦꯡꯂꯨꯕꯗ ꯆꯪꯈꯣꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒ꯭ꯂꯥꯁꯁꯨ ꯆꯤꯡꯊꯕꯒ ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ ꯍꯣꯏ ꯑꯩ ꯌꯦꯡꯕꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯝꯊꯔꯛꯏ ꯇꯥꯝꯅꯥꯁꯨ ꯆꯪꯈꯣꯟꯕꯅ ꯀꯥꯔ ꯃꯃꯥꯡꯗ ꯆꯠꯈꯠꯈ꯭ꯔꯒ ꯀꯥꯔꯒꯤ ꯍꯨꯠ ꯐ꯭ꯔꯟ ꯑꯗꯨꯗ ꯍꯥꯏꯒꯠꯂꯒ ꯋꯥꯏꯔꯤꯡ ꯀꯩꯀꯩ ꯂꯨꯁ ꯑꯣꯏꯕ ꯌꯦꯡꯉꯤ ꯃꯈꯨꯠ ꯃꯁꯥ ꯍꯩꯕꯒꯤ ꯍꯧꯅꯕꯤ ꯆꯦꯛ ꯇꯧꯔꯝꯂꯕ ꯇꯨꯡꯗ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯌꯦꯡꯕꯗ ꯌꯥꯈ꯭ꯔꯦ ꯀꯨꯝꯊꯔꯛꯂꯒ ꯑꯃꯨꯛꯁꯨ ꯇꯥꯝꯅꯥꯏ ꯃꯅꯥꯛ ꯂꯦꯞꯄꯒ ꯕꯦꯇ꯭ꯔꯤ ꯀꯅꯦꯛꯁꯟ ꯈꯔ ꯀꯣꯝꯃꯝꯕꯒꯤꯅꯤ ꯀꯀꯥꯗꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯒꯤ ꯍꯟꯈꯤꯕ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯝꯕ ꯄꯥꯈꯠꯂꯝꯃꯅꯤ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯁꯨ ꯌꯥꯕꯁꯤꯗ ꯍꯧꯖꯤꯛꯇꯅꯤ ꯏꯇꯩꯃꯒ ꯇꯥꯃꯣꯒꯁꯨ ꯆꯪꯉꯝꯗꯥꯏ ꯊꯦꯡꯅꯈꯤꯗ꯭ರೆ ꯇꯥꯝꯅꯥꯁꯨ ꯁꯦꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯊꯪ ꯐꯖꯅ ꯊꯣꯔꯛꯄꯗ ꯊꯦꯡꯅꯕ ꯌꯥꯏꯗ ꯆꯪꯈꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯐꯤꯔꯦꯞꯄꯅ ꯎꯔꯨꯔꯦ ꯇꯥꯝꯅꯥꯅ ꯆꯪꯈꯣꯟꯕꯗ ꯊꯥꯒꯠꯄ ꯑꯣꯏꯅ ꯃꯆꯤꯟ ꯈꯤꯇꯪ ꯂꯦꯡꯈꯤꯕꯁꯨ ꯍꯩꯅꯣꯛ ꯑꯣꯏꯅ ꯎꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯈꯝꯕꯟ ꯊꯣꯛꯈ꯭ꯔꯦ ꯃꯆꯤꯟꯗꯗꯤ ꯆꯪꯈꯣꯟꯕ ꯌꯥꯗꯕ ꯁꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒ ꯌꯥꯅꯕ ꯃꯤꯁꯛꯁꯤ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯥ ꯑꯩ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯄꯥꯒ ꯂꯥꯎꯅꯕ ꯌꯥꯕ ꯂꯥꯎꯅꯔꯝꯂꯒ ꯅꯝꯗꯨꯅ ꯊꯣꯔꯛꯄ ꯑꯣꯏꯕꯒꯤꯔ ꯇꯥꯝꯅꯥꯗ ꯑꯣꯏꯅ ꯇꯥꯏꯅꯕꯤꯔꯦ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇꯒ ꯂꯦꯞꯃꯤꯟꯅꯅꯤꯡꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯇꯥꯝꯅꯥꯒ ꯎꯅꯕ ꯅꯨꯃꯤꯠ ꯉꯥꯏꯕꯗ ꯅꯣꯡꯃꯒꯤ ꯋꯥꯅ ꯈꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯤꯀꯞꯁꯤꯗ ꯈꯝꯃꯟꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤ ꯃꯥꯜꯂꯦ ꯈꯝꯃꯟꯕꯒꯤ ꯃꯩꯅ ꯃꯁꯥ ꯁꯣꯛꯄ ꯌꯥꯗ ꯆꯥꯛꯂꯦ ꯆꯪꯈꯣꯟꯕꯒꯤ ꯀꯥꯔ ꯊꯧꯈ꯭ꯔꯦ ꯇꯥꯝꯅꯥꯅ ꯍꯦꯛ ꯒꯥꯔꯤ ꯊꯧꯒꯠꯈꯤꯕꯒ ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯒꯤ ꯃꯃꯥꯡ ꯊꯧꯒꯠꯂꯒ ꯊꯠꯆꯤꯜꯂꯤ ꯇꯥꯝꯅꯥꯁꯤ ꯏꯈꯪ ꯈꯪꯅ ꯕ꯭ꯔꯦꯛ ꯐꯥꯈ꯭ꯔꯦ ꯒꯥꯔꯤ ꯃꯁꯛꯇꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯦ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯣꯉꯥꯟꯕ ꯐꯣꯔꯠ ꯀꯥꯔꯁꯦ ꯐꯤꯔꯦꯞꯄꯒꯤ ꯅꯠꯇꯅ ꯃꯅꯤꯄꯨꯔꯁꯤꯗ ꯀꯅꯥꯁꯨ ꯊꯧꯕ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯇꯣꯌꯣꯇꯥꯒꯨꯝꯕꯒꯤꯗꯤ ꯈꯔ ꯊꯧꯅꯕꯅꯤ
ꯃꯃꯥꯡꯗ ꯀꯥꯔ ꯊꯠꯇꯨꯅ ꯈꯥꯝꯈ꯭ꯔꯕꯁꯨ ꯐꯤꯔꯦꯞꯄ ꯃꯁꯥ ꯀꯨꯝꯊꯔꯛꯇ꯭ꯔꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯗ꯭ꯔꯥ ꯈꯟꯕꯅꯤ ꯉꯥꯏꯍꯥꯛꯇꯨꯗ ꯉꯥꯟꯊꯣꯛꯂꯝꯕ ꯅꯨꯡꯉꯥꯏꯔꯝꯕ ꯃꯤꯀꯨꯞꯇ ꯍꯟꯖꯤꯟꯈꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯐꯤꯔꯦꯞꯄ ꯎꯔꯅꯤ ꯈꯟꯕ ꯃꯤꯀꯨꯞꯇꯗꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯛꯇꯕ ꯅꯠꯇꯦ ꯀꯨꯝꯊꯗꯨꯅ ꯆꯪꯁꯤꯜꯂꯒ ꯏꯇꯞ ꯇꯞꯄ ꯋꯥꯍꯩ ꯑꯃ ꯍꯥꯏꯅꯤꯡꯂꯕꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ ꯐꯤꯔꯦꯞꯄꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯄ ꯀꯥꯎꯔꯒ ꯂꯩꯈꯤꯕꯅ ꯇꯥꯝꯅꯁꯨ ꯁꯛꯐꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯊꯩꯗꯣꯛꯂꯒꯦ ꯇꯧꯈꯤꯒꯦ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗꯅꯤ ꯐꯤꯔꯦꯞꯄꯅ ꯀꯥꯔꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯆꯥꯛ ꯉꯪꯂꯝꯕꯒ ꯆꯞ ꯂꯦꯞꯄꯤ ꯃꯨꯊꯠꯈ꯭ꯔꯦ ꯃꯥꯁꯨ ꯀꯨꯝꯊꯔꯛꯇꯦ ꯐꯤꯔꯦꯞꯄꯅ ꯃꯅꯥꯛ ꯌꯧꯔꯛꯇꯨꯅ ꯀꯥꯔ ꯃꯃꯥꯡ ꯋꯥꯏꯔꯞ ꯂꯦꯞꯂꯐꯥꯎ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯐꯤꯔꯦꯞꯄ ꯃꯨꯟꯅ ꯇꯥꯝꯅꯥꯗ ꯌꯦꯡꯉꯤ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯇꯥꯝꯅꯥꯁꯨ ꯏꯒꯅꯣꯔ ꯇꯧꯕ ꯁꯥꯔꯒ ꯁꯥꯎꯅꯤꯡꯕ ꯐꯨꯗꯣꯛꯄ ꯑꯣꯏꯅ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯀꯨꯝꯅꯤ ꯈꯪꯈꯤꯗꯦ ꯑꯃꯗꯨꯁꯨ ꯍꯟꯗꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ ꯉꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯁꯨꯝꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯇꯥꯝꯅꯥ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯅꯥꯛꯇ ꯒꯪꯒꯝ ꯆꯪꯁꯤꯜꯂꯤ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯗ ꯄꯤꯁꯨꯝ ꯊꯨꯛꯆꯤꯟꯗꯨꯅ ꯌꯦꯡꯂꯒ ꯆꯪꯈꯣꯟꯕꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯨ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯗꯕ ꯃꯥꯅ ꯁꯦꯝꯂꯝꯕꯅꯤ ꯄꯥꯎꯈꯨꯝꯗꯤ ꯐꯖꯅ ꯄꯤꯅꯗꯦ ꯇꯥꯝꯅꯥꯁꯨ ꯏꯁꯥꯎ ꯁꯥꯎꯕ ꯁꯍꯨꯝ ꯑꯃ ꯌꯥꯎꯔꯤ ꯈꯝꯕꯟꯕꯒꯤ ꯃꯩ ꯆꯥꯛꯂꯤꯕ ꯃꯤꯗꯨꯗ ꯄꯦꯇ꯭ꯔꯣꯜ ꯈꯔꯁꯨ ꯈꯤꯛꯄ ꯋꯥꯉꯥꯡꯅꯤ ꯑꯩ ꯁꯤꯝꯗꯤꯌꯦ ꯇꯥꯝꯅꯥ ꯅꯪꯒꯤ ꯐꯣꯟ ꯕꯨꯛꯇ ꯆꯪꯈꯣꯟꯕ ꯈꯛ ꯌꯥꯎꯕ꯭ꯔꯥ ꯑꯩꯅ ꯀꯣꯜ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯕꯗ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯃꯤꯁꯇꯔ ꯐꯤꯔꯦꯞꯄ ꯆꯤꯡ ꯂꯦꯝꯂꯕ ꯃꯆꯤꯟ ꯃꯤꯁꯛ ꯑꯅꯤꯗꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗ ꯐꯥꯒꯤꯗꯒꯤ ꯏꯟꯈꯠꯅꯔꯛꯇꯧꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯃꯥꯅ ꯋꯥꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯐꯤꯔꯦꯞꯄꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯥꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯈ꯭ರೆ ꯄꯥꯎ ꯐꯥꯎꯅꯕ ꯈꯔꯁꯨ ꯂꯦꯞꯅꯔꯨꯕꯒ ꯇꯥꯝꯅꯥꯅꯁꯨ ꯐꯤꯔꯦꯞꯄꯅ ꯀꯥꯎꯊꯣꯛꯂꯦ ꯈꯜꯂꯤ ꯐꯤꯔꯦꯞꯄꯅꯁꯨ ꯇꯥꯝꯅꯥꯗ ꯈꯝꯕꯟꯂꯤ ꯃꯥꯗꯤ ꯁꯤꯝꯁꯤꯟꯕꯁꯨ ꯅꯠꯇꯦ ꯅꯣꯡꯃꯇ ꯋꯥꯍꯩ ꯑꯃꯐꯥꯎ ꯇꯥꯝꯅꯥꯅ ꯍꯥꯏꯔꯛꯈꯤꯗꯕꯅꯤ ꯐꯤꯔꯦꯞꯄ ꯃꯃꯤꯠ ꯄꯤꯁꯨꯝ ꯈꯨꯖꯤꯜꯂꯒ ꯐꯣꯟ ꯄꯤꯔꯣ ꯍꯥꯏꯔꯒ ꯇꯥꯝꯅꯥꯒꯤ ꯐꯣꯟꯗꯣ ꯃꯨꯟꯅꯕ ꯆꯪꯁꯤꯜꯂꯛꯏ ꯇꯥꯝꯅꯥꯁꯨ ꯏꯪꯒꯤꯠ ꯈꯪꯕꯅ ꯕꯦꯒ ꯁꯣꯛꯇꯅꯕ ꯍꯣꯠꯅꯩ ꯇꯨꯡꯗ ꯊꯛ ꯄꯨꯟꯁꯤꯜꯂꯒ ꯂꯣꯠꯂꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯍꯟꯗꯦ ꯇꯥꯝꯅꯕꯨ ꯃꯥꯅ ꯐꯥꯔꯒ ꯃꯁꯥꯒꯤ ꯃꯌꯥꯏꯗ ꯊꯝꯈꯤ ꯃꯥꯜꯂꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯃꯅꯤꯡꯗ ꯂꯣꯠꯂꯤꯕ ꯕꯦꯒꯇꯨꯁꯨ ꯃꯃꯥꯡꯗꯒꯤ ꯂꯥꯝꯃꯤ ꯈꯨꯠꯁꯥ ꯁꯥꯡꯕ ꯐꯤꯔꯦꯞꯄꯅ ꯍꯦꯟꯈ꯭ꯔꯦ ꯐꯪꯈꯤꯗꯧꯔꯦ ꯇꯥꯝꯅꯥꯅ ꯏꯐꯤꯡ ꯐꯤꯡꯅ ꯆꯩ ꯐꯤꯔꯦꯞꯄ ꯅꯪ ꯃꯦꯆꯔ ꯑꯣꯏꯔꯕꯅꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯈꯟꯕ ꯇꯝꯃꯨ ꯍꯟꯗꯣꯛꯑꯣ ꯊꯨꯅ ꯅꯪ ꯑꯩꯒꯤ ꯐꯣꯟꯁꯦ ꯄꯥꯏꯔ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯂꯥꯝꯂꯝꯕ ꯃꯈꯨꯠ ꯆꯞ ꯂꯦꯞꯄꯒ ꯇꯥꯝꯅꯥꯗ ꯄꯤꯁꯨꯝ ꯍꯦꯟꯅ ꯈꯨꯖꯤꯟꯅꯈꯤ ꯆꯪꯈꯣꯟꯕꯒꯤ ꯅꯝꯕꯔ ꯀꯛꯊꯠꯇꯣꯏꯕ ꯅꯪꯒꯤ ꯐꯣꯟ ꯕꯨꯛꯇ ꯐꯤꯔꯦꯞꯄ ꯊꯥꯕ ꯅꯝꯕꯔꯗꯨ ꯄꯨꯊꯣꯛꯄ ꯋꯥꯗꯅꯕ ꯅꯝꯕꯔ ꯑꯇꯩꯒꯤ ꯂꯣꯏꯅ ꯀꯛꯇꯣꯏꯕ ꯑꯩꯗ ꯀꯣꯜ ꯇꯧꯅꯤꯡꯗꯕ ꯆꯪꯈꯣꯟꯕꯗꯅ ꯇꯧꯅꯤꯡꯕ ꯑꯩꯅ ꯆꯪꯈꯣꯟꯕ ꯀꯧꯕ ꯅꯠꯇꯦ ꯃꯥꯒ ꯊꯦꯡꯅꯕꯅꯤ ꯊꯦꯡꯅꯔꯁꯨ ꯀꯩꯒꯤꯅꯣ ꯃꯉꯣꯟꯗ ꯅꯪꯅ ꯅꯣꯛꯏꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯅ ꯂꯩꯕꯁꯨ ꯉꯝꯕ ꯅꯠꯇ꯭ꯔꯣ ꯐꯦꯃꯤꯂꯤꯒꯤ ꯈꯜꯂꯒ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯤꯔꯥꯏꯔꯒ ꯆꯪꯈꯣꯟꯕꯒ ꯂꯨꯍꯣꯡꯒꯦ ꯈꯜꯂꯤꯔꯥ ꯍꯣꯡ ꯑꯅꯤꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯇꯣꯛꯀꯦ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯅꯛꯁꯤꯟꯅꯔꯤꯉꯩ ꯃꯇꯥꯡ ꯑꯣꯏꯔꯝꯂꯕꯗꯤ ꯐꯤꯔꯦꯞꯄꯒꯤ ꯋꯥꯍꯩꯗ ꯇꯥꯝꯅꯥꯅ ꯑꯄꯦꯟꯕ ꯍꯥꯏꯗꯨ ꯄꯣꯛꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯦꯟꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯁꯥꯎꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ ꯂꯝꯕꯤꯅꯤ ꯈꯪꯗ ꯇꯥꯝꯅ ꯐꯤꯔꯦꯞꯄꯗ ꯃꯄꯨꯛ ꯄꯦꯟꯅ ꯆꯩꯔꯛꯏ ꯏꯊꯣꯠ ꯊꯣꯠꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯐꯤꯔꯦꯞꯄꯒꯤ ꯅꯥꯀꯣꯡꯗꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯗꯤ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗ ꯑꯩꯕꯨ ꯅꯪꯅ ꯆꯣꯛꯊꯍꯜꯂꯤꯁꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯂꯥ ꯂꯥꯟꯐꯝꯗ ꯏꯇꯣꯝꯇ ꯂꯦꯞꯍꯟꯕꯁꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯂꯥ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯅꯥꯛꯇ ꯂꯣꯟꯅ ꯂꯥꯛꯄ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯦꯔꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯁꯨ ꯏꯀꯥꯏꯖꯕ ꯅꯪꯕꯨ ꯎꯔꯛꯇꯕꯒꯤ ꯅꯪꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯏꯇꯠ ꯇꯠꯇꯅ ꯅꯪꯇꯕꯨ ꯊꯦꯡꯅꯔꯗꯤ ꯍꯥꯏꯅ ꯂꯥꯛꯄꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇꯅꯦ ꯑꯩꯅ ꯂꯣꯟꯅ ꯂꯥꯛꯄ ꯁꯤ ꯅꯪ ꯈꯪꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯂꯦꯞꯇꯕ꯭ꯔꯣ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯑꯩꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯅꯤ ꯑꯩꯕꯨ ꯆꯠꯊꯣꯛꯇꯅꯕ ꯅꯪꯕꯨ ꯎꯅꯤꯡꯃꯟꯕꯒꯤ ꯑꯩꯅ ꯑꯍꯤꯡ ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯒꯦꯠꯇ ꯂꯥꯛꯂꯒ ꯅꯣꯡꯉꯥꯟꯈꯤꯕꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯇꯥꯝꯅꯥ ꯏꯁꯥꯁꯦ ꯈꯤꯇꯪ ꯆꯠꯄ ꯌꯥꯔꯛꯄꯒ ꯅꯅꯥꯛꯇꯅꯦ ꯆꯦꯜꯂꯛꯄ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯄꯥꯕꯨꯡ ꯏꯃꯥꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯏꯈꯨꯠ ꯏꯈꯣꯡꯁꯦ ꯐꯥꯔ ꯊꯝꯕꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯤꯁꯥꯗꯨꯅ ꯑꯍꯤꯡ ꯅꯪꯒꯤ ꯒꯦꯠꯇ ꯀꯌꯥꯔꯛ ꯌꯥꯔꯛꯈ꯭ꯔꯦ ꯃꯁꯤꯡ ꯊꯤꯌꯨꯔꯥ ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯌꯥꯝ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ ꯑꯩꯅ ꯀꯩꯀꯩ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈ꯭ꯔꯦ ꯅꯪ ꯀꯩ ꯈꯪꯉꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯪ ꯈꯛꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯇꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯇꯥꯝꯅꯥ ꯃꯨꯛꯇꯨꯅ ꯌꯦꯡꯂꯝꯕꯗꯩ ꯃꯃꯤꯠ ꯉꯥꯡꯈ꯭ꯔꯦ ꯃꯃꯥꯏ ꯅꯥꯀꯜ ꯑꯃꯗ ꯐꯠ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯁꯣꯔ ꯑꯁꯥꯕꯤ ꯑꯃ ꯍꯣꯜꯂꯤ
ꯐꯤꯔꯦꯞꯄꯁꯨ ꯄꯤꯅꯕꯒꯤ ꯈꯣꯟꯖꯦꯜ ꯀꯟꯈꯠꯂꯛꯄ ꯇꯞꯊꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯗ ꯅꯨꯡꯉꯥꯏꯇꯅꯁꯨ ꯌꯦꯡꯉꯤ꯫ ꯃꯤꯀꯨꯞ ꯑꯃꯅꯤ ꯇꯥꯝꯅꯥ ꯁꯣꯟꯊꯔꯛꯄ ꯑꯃ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯈ꯭ꯔꯒ ꯐꯤꯔꯦꯞꯄꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯝꯕꯔꯁꯦ ꯄꯨꯊꯣꯛꯂꯒ ꯅꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯣꯜ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯅꯍꯥꯟꯈꯩꯅ ꯑꯩꯕꯨ ꯂꯣꯠꯅ ꯑꯍꯤꯡꯗ ꯁꯦꯟꯅꯕ, ꯉꯁꯤꯅ ꯆꯪꯈꯣꯟꯕ ꯎꯕꯒꯤ ꯑꯩꯕꯨ ꯈꯠꯅꯕ ꯍꯧꯕ ꯆꯪꯉꯛꯄ꯫ ꯅꯪꯒꯤ ꯅꯋꯥꯅ ꯄꯥꯎ ꯉꯥꯏꯕꯗ ꯑꯩꯅ ꯆꯣꯛꯊꯕꯅꯤ꯫ ꯋꯥꯕ ꯍꯦꯟꯃꯜꯂꯛꯇꯅ ꯑꯩ ꯁꯤꯔꯐꯥꯎ ꯈꯜꯂꯨꯔꯕꯅꯤ꯫ ꯁꯤꯔꯒ ꯅꯪꯅ ꯍꯤꯡꯗ ꯂꯩꯍꯧꯗꯧ ꯁꯔꯨꯛ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯁꯨ ꯅꯪꯕꯨ ꯎꯕ ꯐꯪꯕꯗꯨꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯁꯤꯒꯤ ꯇꯝꯊꯤꯕ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜꯁꯦ ꯅꯪꯅ ꯄꯣꯛꯍꯟꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯈꯅꯥꯎꯗ ꯃꯇꯤꯟ ꯀꯨꯠꯌꯣꯠꯊꯥ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯈꯣꯡꯀꯥꯞ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯥꯝꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯈꯤ ꯃꯥꯜꯂꯦ꯫ ꯈꯣꯡꯀꯥꯞ ꯌꯥꯝꯅ ꯊꯨꯅ ꯑꯅꯤ ꯑꯍꯨꯝ ꯃꯅꯤꯡꯗ ꯐꯠ ꯍꯜꯂꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩ ꯋꯥꯔꯦ, ꯆꯣꯛꯊꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯅꯪ ꯑꯩꯒꯤꯗꯤ ꯑꯃꯣꯟꯕ, ꯑꯊꯣꯠꯄ, ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯍꯥꯏꯕꯗꯨꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪꯕꯨ ꯃꯄꯨꯡ ꯐꯥꯅ ꯀꯥꯎꯊꯣꯛꯄ ꯑꯩ ꯇꯝꯂꯒꯦ꯫ ꯂꯦꯠꯁ ꯕ꯭ꯔꯦꯛ ꯑꯞ ꯃꯤꯁꯇꯔ ꯐꯤꯔꯦꯞꯄ꯫ ꯍꯥꯏꯔꯝꯗꯨꯅ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯃꯃꯥꯏ ꯐꯠ ꯂꯩꯔꯒ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯈꯤ꯫ ꯈꯨꯗꯛꯇꯨꯗ ꯀꯥꯔ ꯑꯃꯁꯨ ꯈꯣꯡꯗꯣꯛ ꯊꯧꯖꯤꯜꯂꯛꯈꯤꯕ ꯐꯤꯔꯦꯞꯄ ꯀꯟꯅ ꯂꯥꯎꯏ, ꯇꯥꯝꯅꯥ!